mayambu ahan mamaktada kokno na khurumjari 2026 na lakpada mayamgidamak anoba wari ama poduna lakshari asumna punsi sida maram amagidamak aikhoigi lambida sakhangdaba amana maram oiduna ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯗꯨꯗ ꯆꯠꯈꯤꯗꯨꯅ ꯄꯨꯟꯁꯤꯗ ꯍꯣꯡꯕ ꯉꯝꯂꯔꯣꯏꯗꯕ ꯏꯁꯥꯒꯤ ꯏꯖꯠ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯕ ꯑꯣꯏꯍꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 60 ꯁꯨꯔꯕ ꯑꯦꯛꯁ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯇꯨꯅ ꯑꯃꯗꯤ ꯅꯨꯡꯗꯥꯡ ꯑꯃ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯦꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯕ ꯑꯗꯨꯒ ꯁꯍꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯅꯈꯤ꯫ ꯃꯌꯥꯝ ꯂꯤꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯈꯥ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯆꯍꯤ 60 ꯁꯨꯔꯕ ꯑꯍꯜ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯥꯘꯕ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯒꯚꯔꯟꯃꯦꯟꯠ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ꯫ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯖꯕ ꯑꯗꯨꯁꯨ ꯃꯃꯧ ꯅꯨꯄꯤꯒ ꯄꯨꯟꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯊꯟꯇ ꯌꯨꯝ ꯑꯗꯨꯕꯨ ꯁꯪꯗꯨꯅ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯕꯁ ꯁ꯭ꯇꯣꯞ ꯍꯥꯏꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗ ꯐꯝꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯌꯨꯝ ꯍꯟꯕ ꯑꯃꯗꯤ ꯊꯕꯛ ꯆꯠꯅꯕꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯥꯏꯕꯕు ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯖꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯣꯡꯁꯨ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯆꯨꯕ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯘꯕꯅ ꯕꯁ ꯁ꯭ꯇꯣꯞ ꯑꯗꯨꯗ ꯅꯨꯄꯤ ꯅꯍꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗු ꯆꯥꯎꯔꯥꯛꯅ ꯆꯍꯤ 12ꯒꯨꯝꯕ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝꯅꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯐꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯐꯝ ꯑꯗꯨꯅ ꯎꯠꯂꯤꯕꯗꯤ ꯑꯀꯤꯕ, ꯊꯃꯣꯏ ꯁꯣꯛꯄ ꯑꯃꯗꯤ ꯆꯃꯝꯅꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯎꯠꯂꯤꯕ ꯃꯥꯏꯊꯣꯡꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯔ ꯀꯨꯏꯅ ꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯔꯥꯘꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯪꯂꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯥꯅꯨꯄꯤ? ꯅꯍꯥꯛ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯀꯅꯥꯕꯨꯅꯣ ꯅꯍꯥꯛꯅ ꯉꯥꯏꯔꯤꯕ? ꯑꯃꯗꯤ ꯅꯍꯥꯛ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯄꯥꯝꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯌꯨ ꯏꯆꯥꯅꯨꯄꯤ꯫ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯃꯗꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯍꯥꯛ ꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯄꯅꯤ꯫ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯩ ꯈꯠꯅꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯆꯠꯐꯝ ꯑꯃꯗꯤ ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯘꯕ ꯊꯃꯣꯏ ꯈꯖꯤꯛ ꯆꯥꯎꯊꯣꯛꯇꯨꯅ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯆꯥꯗꯧꯅ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯒ ꯏꯆꯥꯅꯨꯄꯤ, ꯑꯗꯨꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯏꯖꯠ ꯇꯧꯏ꯫ ꯅꯍꯥꯛ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯑꯗꯨ ꯑꯩꯅ ꯅꯤꯡꯊꯤꯅ ꯄꯥꯡꯕꯤꯒꯦ꯫ ꯑꯁꯨꯝꯅ ꯀꯣꯟꯅꯊꯪꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯔꯥꯘꯕꯀꯤ ꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯘꯕꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯃꯗꯤ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯆꯥꯛ ꯏꯁꯤꯡ ꯑꯃꯗꯤ ꯏꯟꯅꯅꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯇꯨꯝꯐꯝꯁꯨ ꯐꯖꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗꯤ ꯃꯈꯥꯒꯤ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨ ꯇꯨꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯡ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯪꯂꯥꯟ, ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯁꯥꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯘꯕꯇ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯔꯥꯘꯕ ꯃꯨꯟꯅ ꯈꯜꯍꯧꯏ꯫ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯊꯟꯇ ꯍꯪꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯌꯥꯆꯪꯂꯛꯂꯦ꯫ ꯌꯥꯆꯪꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯁꯤꯡ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯔꯥꯘꯕ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ꯫ ꯈꯜꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯂꯛꯄꯗꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯤꯗꯅꯦꯄꯤꯡ ꯑꯃꯁꯨꯡ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯏ ꯍꯥꯏꯕ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯔꯥꯘꯕꯀꯤ ꯃꯇꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯇꯨꯀꯠꯆꯔꯝꯃꯤ꯫ ꯉꯔꯥꯡꯇ ꯊꯃꯣꯏ ꯆꯥꯎꯕ ꯑꯃꯗꯤ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯉꯁꯤꯗꯤ ꯇꯝꯊꯤꯔꯕ ꯃꯤꯁꯛ ꯑꯃ, ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯁꯣꯁꯥꯏꯇꯤꯒ ꯌꯦꯛꯅꯕ ꯑꯃꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯟꯈ꯭ꯔꯦ꯫ ꯑꯍꯜ ꯑꯗꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯉꯥꯡꯅꯅꯕ ꯋꯥꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫
mahaki thamoidi aduki matik kaikre. Mahakna nupi adubu thazarubani. Asumna thorakani haiba mahak karisu khanthaba tarude. Asumna police ki investigation matung ina mahak manak nakpada laiba shop singi CCTV footage kaya ama police singna investigation torami. Miyamna sanarami mahaki maramda makal-makalgi wari kaya ama. Matang police ki investigation chataduna nupi adugi phone recording amasung nupi adugi yumda ngangnakhiba kaya ama police singna investigation tokhalagi. Matang police ki investigation chataduna nupi adugi phone recording matung inna nupi aduna mahaki imungi miyoi singda haijin khiba wa amani haiba maramdi mahak masa ngakthokpa honabada tapna mayamgi mamangda achumba adu thoragi hainaba lei maibu kaidaunungda fina kuppa yade haiduna asumna ragab matam khara jailda punsi lelabagi tungda mahak jaildagi thoragi mahaki asengba adudi khangle adubu mahaki leikha takraba ijat adudi amuk hek halakpa haibadudi oiramde asumna mahaki punsi adu icham chamba mongda amuk lenanaba mahak hauragi matam khara haukre kona thangda sakhenbi nupi aduna mahakna soikiba adu kona khanglaktuna mi amagi ijat leikha taba yaba kaya takraba adugi matungda mahak yamna ningamdaba faragi mahakna masabu ngakthoknaba honabada machin amakak thiruba aduna icham chamjana leijaba miyoi amagi punsibu haugatpa ngamdana miyoiba punsi adugi ijat lekha pumba tahanki kona thangda nupi aduna ragab ki yumda laktuna makhong paiduna amadi ragabta mahakna soikiba lankhiba adugidamak ngakpinaba kanna haijarami ragabna yamna chamna aina nahakpu mapa amagum mateng pangkhibani adubu ngasidi society asina aibu criminal amana fangadaba cherak adu pibire asumna marupsing ngasigi sangsar asida minungsi chauraba amadi sakhi sabut leitana minungsi chaurubana crime ama oihanba yai amadi lounam tauba wahi amana miyoiba amagi punsi chuppa manghankhiba yai maram aduna kanagumba amabu wayen tawdringai mamangda asengba achumba hana khanghau aduga minamba wa ngangdringai ningsingmu madudi kaikhraba thamoi amughanna khak mensilu yadabani asumna tentakpa wari asi matang asida tensionjari wari asi nungai natraga nungaite makhagi comment box ta comment isinbirau subscribe tawdabasing subscribe tawsinbiramu amadi hype tawbirau like share amadi makhagi comment box ta comment isinbirau ayaki su motivate oijage amukha na kokno na kurumjari thank you everyone yai fare